ꯖꯦꯝꯁꯅ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤꯁꯦ ꯇꯥꯃꯣꯆꯧ ꯈꯣꯏꯁꯤ ꯀꯤꯔ ꯃꯥꯜꯂꯤꯅꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯅꯤꯄꯥ ꯂꯥꯁꯇ ꯃꯌꯥꯝꯁꯦ ꯃꯥꯟꯅꯔꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯥꯠꯈꯤꯗꯅꯅꯦ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯃꯤꯠꯈꯨꯗꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯦꯟꯔꯤꯒ ꯂꯣꯏꯅꯅ ꯊꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯅꯤꯗꯨ ꯀꯤ ꯎꯄꯥꯏꯗꯤ ꯂꯩꯇ ꯃꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯆꯠꯈꯤ ꯍꯦꯟꯔꯤꯅ ꯖꯦꯝꯁ ꯁꯤꯗꯁꯨ ꯂꯩꯕ ꯊꯦꯡꯅꯗꯦ ꯑꯩꯅ ꯊꯤꯕ ꯋꯥꯠꯄꯩꯔꯗꯤ ꯈꯪꯗꯦ ꯄꯨꯈ꯭ꯔꯤ ꯑꯃꯁꯤꯗ ꯌꯦꯡꯁꯦ ꯖꯣꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯈꯥꯗꯗꯤ ꯀꯨꯝꯕ ꯉꯝꯃꯣꯏ ꯁꯤꯗ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯉꯥꯏꯕꯤꯒꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯝꯁꯇ ꯌꯦꯡꯉꯤ ꯍꯦꯟꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯏꯁꯥ ꯈꯛꯇꯒꯤ ꯊꯕꯛ ꯅꯠꯇꯦ ꯖꯣꯅꯤꯗ ꯁꯥꯎꯅ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅꯅꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯍꯦꯟꯔꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯃꯥ ꯃꯈꯥꯒꯤ ꯇꯥꯗ ꯄꯨꯈ꯭ꯔꯤ ꯑꯃꯗꯨꯗ ꯏꯔꯨꯞꯄꯒ ꯀꯨꯝꯊꯔꯛꯏ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ ꯏꯁꯤꯡꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯏꯊꯛ ꯏꯔꯩ ꯏꯄꯣꯝꯒ ꯂꯣꯏꯅꯅ ꯂꯥꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯗꯨ ꯆꯪꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯤꯠꯈꯨꯅ ꯍꯦꯟꯔꯤꯗ ꯏꯕꯨꯡꯉꯣ ꯅꯪ ꯍꯟꯖꯤꯜꯂꯛꯀꯅꯨ ꯇꯨꯡꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯀꯅꯨ ꯐꯤꯕꯝꯁꯦ ꯌꯧꯔꯗꯤ ꯏꯌꯥꯏꯗ ꯁꯥꯠꯂꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯨ ꯍꯦꯟꯔꯤ ꯃꯁꯥꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯏꯊꯛ ꯏꯔꯩꯁꯨ ꯀꯟꯁꯤꯜꯂꯛꯏ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯅ ꯆꯣꯡꯊꯥꯎ ꯋꯥꯅ ꯍꯧꯔꯁꯦ ꯄꯤꯛꯇ꯭ꯔꯨꯗꯨ ꯄꯥꯈꯠꯅ ꯏꯇꯥ ꯗꯥꯃꯅꯝꯁꯦ ꯑꯃꯨꯛ ꯀꯩ ꯑꯁꯣꯏ ꯑꯉꯥꯝꯒ ꯊꯣꯛꯇꯨꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯑꯩꯈꯣꯏꯒꯤ ꯕꯦꯠꯀꯤ ꯇꯤꯝꯁꯦ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯇꯣꯡꯁꯥꯡꯅ ꯍꯩ ꯕꯨꯠ ꯑꯇꯣꯞꯄꯅ ꯍꯥꯟꯈꯤꯅꯤ ꯅꯪꯁꯨ ꯍꯥꯟꯅ ꯆꯣꯡꯊꯧꯋꯣ ꯃꯉꯣꯟꯗꯅꯦ ꯁꯣꯛꯀꯦ ꯇꯧꯕꯁꯤꯡꯗꯣ ꯅꯪꯅ ꯍꯦꯛꯇ ꯅꯥꯔꯣꯟꯗꯒꯤ ꯑꯦꯇꯦꯛ ꯇꯧꯋꯣ ꯂꯝꯐꯨꯇꯣꯝꯕ ꯁꯥꯎ ꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯨ ꯎꯔꯛꯏ ꯉꯁꯥꯏꯈꯩ ꯃꯥ ꯇꯁꯦꯡꯅ ꯎꯗꯕꯅꯤ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯅ ꯅꯣꯏ ꯑꯅꯤ ꯀꯨꯝꯃꯣ ꯇꯣꯡꯁꯥꯡꯗꯨ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯇꯥꯝꯆꯥ ꯖꯣꯅꯤꯗꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯑꯦ ꯃꯩꯁꯥꯏ ꯂꯥꯞꯅꯔꯝꯕ ꯊꯃꯣꯏ ꯑꯅꯤ ꯇꯣꯔꯕꯥꯜ ꯋꯥꯡꯃꯗ ꯂꯩꯔꯝꯕꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯁꯝꯖꯤꯟꯅꯕꯒꯨꯝ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯁꯤ ꯏꯔꯥꯡ ꯍꯧꯔꯛꯑꯝꯃꯤ ꯇꯣꯡꯁꯥꯡ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯀꯥꯏꯅ ꯃꯃꯤ ꯇꯥꯔꯝꯕꯗꯨ ꯌꯦꯅꯤꯡ ꯆꯣꯡꯂꯛꯇꯨꯅ ꯍꯧꯅ ꯋꯥ ꯀꯞꯊꯣꯔꯛꯏ ꯖꯣꯅꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯩꯁꯥꯏ ꯅꯪ ꯙꯝꯆꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤꯒꯤ ꯋꯥꯡꯃꯗꯅꯤ ꯂꯩꯔꯤꯕꯗꯨ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯥꯎꯗꯝꯅꯗꯨꯅ ꯂꯩꯔꯤ ꯇꯣꯡꯁꯥꯡꯅ ꯙꯝꯆꯥ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛ ꯃꯤꯁ ꯇꯧꯔꯒ ꯂꯩꯕꯅꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯁꯤꯗꯗꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯇꯥꯗꯈꯩ ꯅꯥꯇꯣꯟꯗꯒꯤ ꯑꯣꯏꯅ ꯏꯈꯧ ꯂꯥꯡꯂꯕ ꯄꯤ ꯇꯥꯔꯛꯏꯌꯦ ꯖꯣꯅꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯃꯩꯁꯥꯏ ꯑꯗꯨꯝꯕ ꯇꯨꯀꯠꯆꯕ ꯄꯣꯠꯇꯣ ꯍꯥꯏꯔꯛꯀꯅꯨ ꯇꯣꯡꯁꯥꯡꯅ ꯑꯣ ꯙꯝꯆꯥ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯅꯥꯀꯟꯗꯒꯤ ꯌꯣꯠꯁꯅꯥꯇꯣꯝꯕꯤꯅ ꯇꯣꯡꯁꯥꯡꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯣꯝꯂꯛꯏ ꯂꯝꯀꯦ ꯂꯝꯍꯥꯏꯒꯤ ꯈꯟꯕ ꯂꯥꯜꯂꯛꯁꯤꯗ ꯏꯔꯥꯡ ꯐꯔꯥꯡ ꯇꯧꯕ ꯇꯣꯡꯁꯥꯡꯗꯨ ꯑꯁꯥꯏꯗ ꯍꯟꯗꯣꯛꯏ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯛꯑꯒ ꯚꯠꯅꯤ ꯍꯥꯏꯌꯦꯅ ꯑꯩꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯔꯅꯨ ꯍꯥꯏꯔꯣ ꯐꯪꯒꯅꯨ ꯍꯥꯏꯔꯣ ꯖꯦꯝꯁꯅ ꯑꯦ ꯍꯪꯉꯣꯏ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯑꯦꯛꯁꯇꯨ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯖꯣꯅꯤꯅ ꯃꯥꯅꯤ ꯅꯤꯄꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯈꯪꯗꯦ ꯃꯔꯣ ꯂꯣꯜꯂꯤ ꯏꯁꯩ ꯁꯛꯂꯛꯏ ꯖꯦꯝꯁꯅ ꯀꯩ ꯃꯔꯣ ꯂꯣꯜꯂꯤꯕ ꯖꯣꯅꯤꯅ ꯃꯇꯝ ꯑꯃꯒꯤ ꯆꯥꯅꯕꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕꯤ ꯊꯥꯖꯗꯕ ꯇꯥꯟꯖꯥꯁꯤꯗ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯎꯅꯖꯔꯦ ꯅꯪꯒ ꯑꯩꯒ ꯖꯦꯝꯁꯇꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯤꯅꯥꯏꯁꯤꯗꯤ ꯅꯪꯒꯤ ꯔꯣꯃꯥꯟꯁ ꯇꯧꯔꯤꯉꯩꯗ ꯁꯣꯝꯗ ꯍꯦꯟꯔꯤꯁꯤ ꯁꯤꯒꯗꯧꯔꯦ ꯂꯥꯎ ꯆꯣꯡꯊꯔꯁꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯅꯤꯄꯥ ꯁꯤꯗꯤ ꯁꯃꯨꯗ꯭ꯔ ꯑꯣꯟꯈ꯭ꯔꯦꯅ ꯄꯨꯈ꯭ꯔꯤꯁꯦ ꯏꯊꯛ ꯏꯄꯣꯝꯁꯤ ꯌꯦꯡꯉꯣ ꯑꯉꯛꯄ ꯐꯪꯅ ꯏꯔꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯦꯟꯔꯤꯅ ꯆꯪꯒꯦ ꯇꯧꯔꯤꯕ ꯑꯗꯨ ꯆꯪꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯇꯧꯔꯤ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯀꯤꯁꯨ ꯌꯥꯝ ꯀꯤꯔꯝꯃꯤ ꯆꯪꯗꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯍꯦꯟꯔꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ
somdana Tombi manakta ye Christian ga Newton gani leiri Newton ngasai dagi ngauram ganja gani sagado loina mangke akiba mayam sina manga chap manakre kaino hausik tawri mayam sibo manglane mangda fawba nongmata aidi sigi mangse mangdi ye Christian kina tamucho Newton du mangak leithoga yengi Jenny nokmi tawraka ikaina Tama choko para, choko ke? Ani duna kina vataw mayam duda Tombi su makoi vutana vahiduna lairon songi tawi adubu sonbu ngamlamde adu uvda maning dagi but machana naron su thoktaba nangna tawdoiba ye Krishna Ayam kiye, ko hindu mandre. Newton na but simsina tawriba khalibasi kaino but se nupaga su yam pambro Jenny na Karen nonne, butcho thamai pale, noi tanatene. ye Krishna Chathota, nupa chopoi na tawratana. Jenny du sauna Chatho orang nang ha hochik. somdana Henry do ithak ipo mayam duna irak narakpaga but mayam duna magi makhong pairaga chingbaga khotpaga tawba mayam duda Henry mana chatliba aduda banthung yobadi laidana mama sa oina irak narakli Pictro du changsilaga Henry bu chingkhatlaga punava tawi Kadar toraka, lo na puge. asi hairaga makottu chingkhatlaga purakpani Kitung ilo, nang gitawa hiningadi. Khanghaude tungdagi kaksi kok launa halai Pictro du khangpre khangi nasu yam narami masam afhavduga Ayo, nang. asi hairaga onthorakpada man makut pairaga chingthora idu atai kanamata oiramdre buchin tongbi oiraga lerami machindu sangbai muk chaukhei Hey, Uranbi, nang na bukjing chengdaba. Ngasidi, angambagi kuda. Loyani nang. Pictro na magi makoktagi Spider-Man gi power kapagumna fatlauna samama kapthorai aduga machindu menchinkre Khangbra nang, ha? James ka Johnny ka do Henry ki mawngdu ufda makhada fallauna chongtharai Johnny di yamna haivani na isingda makoka du lupaga yam haina makhada irupaga adumag iroiraga lai but mathakta iroiraga chatpa singtu makhada karigumba ma lakpagi sawum phangbada Kaino chela isidi. Kamay tawne. Ngara sara. Kaino sibo. Johnny du Henry gi manak hek yoksilakpaga phutlauna fawgulai buching du khangpre khangna paithoki Sathoi. Johnny na kaino aibu samal zalane asuk yam phajari weibo Henry du gyan mang du bugi leivudu ufta Johnny na haifet chapkhalaga Henry tabro se mitbang umta aini ko busi tadrabo James su yoksilai aduga Henry bu moi ani tawraga chingkhalai Henry nang kaidoroge se nang ikhoini ko busi tadrabo mitbango se Henry kaidoroge Johnny du yam nungaitana nipa makinum tawkre James na ikhoibu warokraba male Johnny na sirajalane mana siramadi artaga chatoira yam khangni karigumba chalamba taradi ekhoisu sidoga yingsira James ngakna kari sirasaiba kamaina Johnny na isin sida siradi yam wani hu jara mathakminaraga sirasine Henry do asiba dawna leirambadagi mamittu khangpang pangthoraga kaino aisu thakpa yahoge ani du Henry na wanganglakpadagi ngakna nipa asi hairaga ani duna Henry bu isingda namsili mina isida halage ekhoibu pakhathandana Henry na noigi thamoinabu piini hairadi halo waidu tavada ani dusu kapai aduga nungsiraba matau humdu chena konsinei ekhoigi phatraba wakhalsina amu khalise Ishwar magi masagi lila nuainabagi damakta phattaba khalalibra Henry na adumna phattaba wahi pokpana sune ekhoigi nungsimarisu amumu hena chelise nipa ekhoi kanam fuski biade ekhoi lingjen manaradi kanana su
mi puti lairadana lai makna fawba maithiba pibu ngamoye Jamesu nokmi tawraga amagi seishuna lengthung phaba ngamdabadu mi taragi seishuna di ngamgani Johnny na apunbana pangalne ahumdu makut chajet paisinana ithak ire akanba kaya la avasu makoi thengnarki haina khankhre ahumdu iroiraga lai aduga iyaida salifa thambal adubu he mikuptudani thambal du lamai tana mayek naina karigumba khara irakle Johnny na larik on khreni side magic kamalini pa James na khara thuna lekang ka se somda fataba lai mem se omsilakle ahumdu kana tawada loina akoivuda but bread mayamna omsinkre adu ubuda Henry na baba abo ekoi kamai tawdino sibo Tombi du mana lairon sonbasu amlaktre kemta kana fangde maramdi mana lon dawwa khotawadu marai du yaudabana maram oiragani Yosana Tombina luchingliva tim singdo mijange Tongsang pakhatna aya kamai tawni sidi ekoi tam chani toro nang kai lege safabi Yosana Tombina nakhoi myam taw aina haise makhoi hum mafam sidage nan thon yade thallaga puaire bulareksa sagarga chabu gamba mira mana pini atopa but amana Kari achapu chaw haibasu nataba larik chaw haiba ai ngam charai ko amana somo aduni haise aisu larik pani madabdagi siragani budolise aduga sia larik chaw kaina somda Johnny na James nangi budwa laiwa mayamdu khara kapsilodana yam haitani nang James na khangni boibo ko kasi kainom tawreda Henry na Johnny James makokse ningsing drifawa kaksi amta fajana hache James na kainoni noi bungawrbo mathakta na Newton khoisu tawribu mem sida akiba haibasi leiraktre wakhalda sigi phivam sidi yaro he law Newton na chai thirai adu ufda ngasaidagi Newton sanglaga leiriva Jenny du kare nonne machiken no pachna chai ka there chapa ai phota pachala hai put macha nang amatane chai chemul cho but macha duna ai ngamoi chai jaw ma pai khrisidi Newton du chai ma pairaga pukri tamna lai mitko du bunni sadana ngai ko ibungo ai di noi gi party ni bet gi party natte Newton na phai adu voidi asiaraga pukri di yang lai lauraga changsi lai but chingdu maikai sarai khangda kai chelo but bulai chelo asiaraga loina chenkre asi kudong chawlauraga Henry khoisu pukri dagi ka khalai mitkhudu fanek takhalaga makhwangdu ikon kai chensilai chelo ne he matam lai silakte ne somda la o Johnny dukina kainoni pa torsiba Henry na lao yare matam leiraktre lao mi makhoi singdu nungchinda cheli amasu but macha tuna kadai da no moni cheli se yengu sila o Jenny na ngai konen nangam ta moi machan se khana ra pacha lo lo ne chang uche Tongsangdu matomta tofom khanglamde magi mata torobu kuithui thivada awaba ma oide mai thogi champha be toro na kadai ta khaba chano ne kadai ta thire ro khangde ba somdana picture du butchin tongbiduna faraga makhada namsilaga managanda netlaga masamdu amamamta oina yen matu satpadona satli khangbra nang aibu nangna usittaba yani kainaga khanbra ha nungaibra picture du kapaga aisya yenati nangna ekisamse yetu satpadona satlise thaidigi budi chabi amana phoikhibadagi hawgalapasu kuidrige nangna aibu amu iko kai thamlaba chintong biduna engonda usittaba yani khanbra nang tanjaduda tongsangdu phatphat paisilaga
ꯆꯤꯟꯗꯣꯡꯕꯤꯗꯨ ꯂꯥꯛꯇꯅ ꯏꯜꯂꯤ꯫ ꯑꯇꯣꯞꯃꯥꯟꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯕꯨ ꯆꯤꯟꯗꯣꯡꯕꯤꯗꯨ ꯇꯣꯡꯁꯥꯡꯁꯨ ꯂꯥꯛꯄꯗꯒꯤ ꯂꯛꯅꯔꯝꯃꯒ ꯆꯦꯟꯈꯤ꯫ ꯐꯣꯏꯕ ꯂꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯀꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯌꯦꯟꯕꯥꯛ ꯃꯥꯟꯕ ꯃꯁꯝꯗꯨ ꯂꯣꯏꯅ ꯐꯨꯛꯑꯒ ꯇꯨꯝꯕꯧ ꯑꯃ ꯑꯅꯤꯗꯪ ꯄꯥꯟꯕꯗꯧꯅ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯔꯦ꯫ ꯇꯣꯡꯁꯥꯡꯗꯨ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯊꯦꯡꯂꯒ ꯇꯣꯔꯣ ꯅꯪꯗꯤ ꯐꯖꯔꯦꯅꯦ ꯄꯤꯛꯇ꯭ꯔꯨ ꯀꯞꯄꯒ ꯑꯩꯁꯤ ꯃꯌꯥꯝꯅ ꯕꯨꯠꯂꯨ ꯀꯣꯛꯄꯤꯅꯤ ꯍꯥꯏꯅ ꯅꯣꯛꯅꯔꯅꯤꯌꯦ꯫ ꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯔꯁꯨ ꯂꯨꯅ ꯇꯤꯟꯅꯔꯁꯨ ꯃꯕꯨꯛꯇ ꯐꯠꯇꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯍꯥꯏꯅꯕꯗꯨ ꯕꯨꯠꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯇꯣꯡꯁꯥꯡ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯛ ꯐꯖꯕ ꯍꯦꯜꯂꯦꯅ ꯃꯣꯛꯆꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯔꯣꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯇꯣꯡꯁꯥꯡ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯗꯣ? ꯇꯣꯡꯁꯥꯡꯗꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯃꯇꯥ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯅꯤꯛ ꯅꯤꯛ ꯂꯥꯎꯏꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯗꯥ ꯃꯅꯝꯗꯤ? ꯇꯣꯡꯁꯥꯡ ꯄꯩꯔꯒ ꯃꯅꯝ ꯃꯍꯥꯎꯒ ꯈꯪꯗꯦ ꯑꯩꯒꯤ ꯗꯝꯆꯥ ꯐꯥꯎꯕ ꯀꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯦꯟꯔꯤ ꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅ꯭ꯌꯨꯇꯟ ꯈꯣꯏꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯈ꯭ꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ? ꯌꯀ꯭ꯔꯤꯁꯟ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ? ꯀꯩꯅꯣ ꯇꯥꯃꯣꯆꯣ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯌꯨꯝ ꯆꯠꯂꯁꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯤꯠꯈꯨꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒꯅ ꯍꯦꯟꯅ ꯅꯈꯣꯏ ꯈꯨꯗꯣꯡ ꯊꯤꯒꯅꯤ꯫ ꯃꯥꯡꯗ ꯎꯔꯤꯕ ꯇꯧꯗꯣꯏꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯣ꯫ ꯌꯀ꯭ꯔꯤꯁꯟꯅ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯁꯤꯔꯣ ꯍꯥꯏꯔꯣ? ꯉꯁꯥꯏꯗꯁꯨ ꯌꯨꯝꯁꯦ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯕ ꯀꯔꯤꯁꯨ ꯇꯧꯗꯕ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯅ ꯃꯩꯅ ꯆꯥꯛꯑꯒ ꯂꯦꯝꯍꯧꯕ ꯃꯩꯇꯥꯟ ꯃꯩꯈꯥꯛꯁꯤꯡꯗꯨꯅꯤ꯫ ꯖꯣꯅꯤꯗꯨ ꯀꯤꯔꯛꯇꯅ ꯀꯞꯂꯒ ꯇꯥꯃꯣꯆꯣ ꯇꯌꯥꯏ, ꯌꯨꯝꯁꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯥꯕꯒ ꯑꯕꯣꯛꯀꯁꯤꯁꯨ ꯑꯁꯤꯕ ꯊꯋꯥꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯤꯠꯈꯨꯒ ꯇꯣꯝꯕꯤꯒꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏꯈꯩꯗꯤ ꯃꯈꯣꯏꯅ ꯆꯨꯝꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯀꯥꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯅ꯭ꯌꯨꯇꯟꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ, ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤ ꯈꯣꯏꯕꯨ ꯄꯨꯔꯒ ꯆꯠꯅꯕ ꯇꯧꯔꯛꯏ꯫ ꯃꯤꯠꯈꯨꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯈꯨꯟꯖꯥ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯒꯦ, ꯐꯠꯇꯕ ꯂꯩꯍꯜꯂꯣꯏꯒꯦ ꯍꯥꯏꯕꯁꯨ ꯅꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯅꯈꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯌꯣ꯫ ꯇꯣꯝꯕꯤꯁꯨ ꯊꯕꯛꯁꯤ ꯃꯈꯣꯏꯅ ꯇꯧꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥ ꯃꯔꯣꯜ ꯊꯣꯛꯇꯕꯅ ꯂꯩ ꯌꯥꯎꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯅ꯭ꯌꯨꯇꯟ ꯉꯁꯥꯏꯗꯩꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯤꯠꯈꯨ ꯈꯣꯏ ꯇꯣꯝꯕꯤ ꯈꯣꯏꯕꯨ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ, ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯃꯥꯅ ꯍꯦꯟꯅ ꯂꯥꯟꯅꯁꯨ ꯈꯜꯂꯒ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯛ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯈꯨꯅꯨꯡꯒꯤ ꯀꯣꯛꯇꯨꯅ ꯀꯔꯤꯅꯣ ꯑꯐꯕ ꯄꯤꯔꯤꯁꯦ? ꯍꯣꯏ ꯐꯔꯦꯅꯦ, ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯆꯦꯟꯅꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯈꯣꯏ꯫ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯤꯠꯈꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ ꯖꯦꯝꯁꯀ ꯖꯣꯅꯤꯒꯁꯨ ꯂꯨꯛꯊꯔꯒ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯆꯠꯂꯤ꯫ ꯑꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟꯅ ꯖꯦꯝꯁ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨ꯫ ꯁꯥꯗꯤ ꯁꯥꯒ ꯂꯩꯃꯤꯟꯅꯧ, ꯂꯥꯏꯗꯤ ꯂꯥꯏꯒ ꯂꯩꯃꯤꯟꯅꯧ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯍꯦꯟꯔꯤ ꯈꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯡ ꯊꯥꯡꯕꯁꯨ ꯊꯣꯛꯀꯅꯤ? ꯇꯁꯦꯡꯅ ꯖꯦꯝꯁ ꯑꯣꯏꯔꯝꯃꯕꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯖꯦꯝꯁꯄꯨ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯊꯝꯍꯧꯒꯅꯤ? ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯀꯌꯥꯁꯨ ꯃꯁꯛꯇꯤ ꯎꯕ ꯐꯪꯗ ꯁꯥꯎꯝ ꯁꯥꯅꯤꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨ ꯇꯥꯕꯗ ꯀꯤꯔꯛꯇꯅ ꯌꯀ꯭ꯔꯤꯁꯟꯅ ꯂꯥꯛꯑꯣ, ꯑꯩꯈꯣই ꯃꯐꯝꯁꯦ ꯊꯨꯅ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ꯫ ꯅ꯭ꯌꯨꯇꯟꯅ ꯂꯥꯛꯑꯣ ꯈꯔ ꯊꯨꯔꯣ ꯏꯕꯨꯡ ꯃꯆꯥ ꯖꯣꯅꯤ꯫ ꯃꯈꯨꯠꯇꯨ ꯆꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯡꯗꯨ ꯐꯥꯔꯒ ꯂꯦꯞꯄꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣꯆꯣ, ꯅꯈꯣꯏ ꯌꯨꯝꯗ ꯐꯖꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯣ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ
ꯄꯥꯡꯊꯣꯛꯍꯧꯈꯤꯒꯦ ꯅ꯭ꯌꯨꯇꯟꯅ ꯍꯦꯟꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯊꯣꯏ ꯃꯥꯡ ꯐꯥꯎꯕ ꯌꯥꯏꯅꯦ ꯍꯦꯟꯔꯤꯗꯨ ꯂꯩꯊꯣꯛꯑꯒ ꯑꯩꯅ ꯁꯤꯈꯤꯕꯗ ꯇꯥꯃꯣꯆꯧ ꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯕꯤꯅꯨ ꯌꯦꯀ꯭ꯔꯤꯁꯟꯗꯨ ꯀꯞꯂꯛꯏ ꯏꯕꯨꯡꯉꯣ ꯃꯆꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅ꯭ꯌꯨꯇꯟꯗꯨ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯌꯦꯀ꯭ꯔꯤꯁꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯏ ꯖꯣꯅꯤꯅ ꯏꯄꯥ ꯇꯥꯃꯣꯆꯧꯁꯤ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯆꯠꯈ꯭ꯔꯁꯅꯨ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ